ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯊꯤꯜ ꯃꯇꯝꯒꯤ ꯃꯤꯅ ꯄꯣꯊꯥꯅꯤꯡꯕ ꯃꯇꯝꯗꯨꯗ ꯀꯟꯅ ꯈꯠꯅꯔꯤ꯫ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯏꯆꯦꯅ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯕꯛ ꯂꯩꯊꯣꯛꯄꯗꯣ ꯉꯁꯤꯗꯤ ꯁꯨꯛꯌꯥ ꯍꯦꯛ ꯌꯥꯔꯣꯏ꯫ ꯑꯩꯅ ꯑꯉꯥꯡꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧ ꯍꯥꯏꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯏꯆꯦꯗꯤ ꯑꯍꯜꯅꯤꯅ ꯈꯔ ꯂꯩꯔꯗꯤ ꯂꯨꯍꯣꯡꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯔꯝꯃꯣ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯤꯗ ꯀꯩ ꯑꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯅꯪ ꯅꯥꯏꯗꯣ ꯑꯁꯣꯏꯕꯕꯨꯗꯤ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯗ ꯅꯪ ꯅꯥꯏꯗꯣ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯌꯥꯔꯣꯏꯗꯕ ꯑꯃ ꯂꯩꯔꯤ꯫ ꯑꯩꯅ ꯑꯍꯜꯅꯤ, ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯅ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯂꯩꯔꯤꯉꯩ ꯈꯔ ꯅꯨꯡꯉꯥꯏꯍꯧꯗ꯭ꯔꯗꯤ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯉꯥꯏꯕ ꯐꯪꯗꯣꯏꯅꯣ? ꯌꯨꯝꯕꯨ ꯍꯦꯛ ꯄꯥꯟꯈ꯭ꯔꯗꯤ ꯃꯧꯅꯤ ꯁꯥꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯆꯦꯟꯗꯅ ꯂꯣꯏꯅ ꯇꯧꯔꯨꯗꯣꯏꯅꯤ꯫ ꯅꯪꯗꯤ ꯑꯉꯥꯡꯅꯤ, ꯅꯌꯨꯝ ꯄꯥꯟꯗꯧꯕ ꯌꯥꯝꯅ ꯋꯥꯠꯂꯤ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯅꯪꯅ ꯈꯔ ꯍꯦꯟꯅ ꯇꯧꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ꯫ ꯊꯕꯛ ꯈꯤꯇꯪ ꯇꯧꯕꯁꯤꯗ, ꯃꯁꯤ ꯈꯤꯇꯪꯈꯛ ꯇꯧꯕꯁꯤda ꯑꯩ ꯑꯃꯨꯛ ꯌꯥꯎꯗꯦ ꯍꯥꯏꯕꯒꯤ ꯋꯥꯀꯠ ꯇꯧꯕꯗꯣ ꯇꯥꯅꯤꯡꯗꯦ꯫ ꯏꯃꯨꯡꯁꯦ ꯅꯣꯡꯃꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯐꯪꯗ꯭ꯔꯕꯅꯤ ꯅꯪꯒꯤ ꯏꯁꯧ ꯏꯔꯥꯡ ꯃꯌꯥꯝꯗꯨꯅ꯫ ꯅꯪꯅ ꯏꯁꯧ ꯂꯥꯡꯂꯒ ꯍꯣꯔꯦꯟ ꯏꯃꯥꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯇꯥꯏꯅꯔꯛꯄꯗ ꯉꯁꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯕ ꯅꯪ꯫ ꯑꯉꯥꯡꯅꯤꯅ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯗꯕ, ꯑꯗꯨꯛ ꯌꯥꯝꯅ ꯂꯝ ꯍꯦꯜꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣ? ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯐꯥꯒꯤ ꯐꯔꯥꯡ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ꯫ ꯁꯥꯎꯔꯣꯏꯒꯦ ꯈꯟꯕꯁꯦ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨꯅ ꯍꯦꯛꯇ ꯁꯥꯎꯅꯤꯡꯉꯦ꯫ ꯆꯠꯂꯣ ꯊꯕꯛ ꯂꯣꯏꯁꯤꯜꯂꯁꯣ꯫ ꯑꯩ ꯅꯆꯦ ꯃꯤꯃꯤ ꯍꯣꯏꯗ ꯉꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯀꯩꯅꯣ ꯏꯆꯦꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯈꯜꯂꯨꯔꯕꯣ? ꯏꯆꯦ ꯈꯛꯇ ꯌꯨꯝ ꯄꯥꯟꯗꯧꯁꯤ ꯃꯉꯥꯏꯔꯦꯅꯦ, ꯑꯩꯗꯤ ꯅꯤꯡꯉꯣꯜ ꯅꯠꯇꯕ꯭ꯔꯣ? ꯑꯩꯗꯤ ꯑꯍꯜꯅꯤ ꯍꯥꯏꯗꯅ ꯃꯨꯛꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯊꯕꯛꯁꯦ ꯈꯔ ꯈꯔ ꯁꯨꯃꯤꯟꯅꯔꯗꯤ ꯉꯁꯥꯏꯅ ꯂꯣꯏꯔꯅꯤ꯫ ꯑꯩꯅ ꯑꯉꯥꯡꯅꯤ, ꯑꯩꯅ ꯑꯗꯨꯝ ꯊꯕꯛ ꯁꯨ ꯍꯥꯏꯗꯨꯗꯤ ꯀꯅꯥꯅ ꯌꯥꯗꯣꯏꯅꯣ? ꯊꯕꯛ ꯇꯧꯗ꯭ꯔꯗꯤ ꯑꯩ ꯍꯥꯠꯂꯅꯤ ꯍꯥꯏꯁꯨ ꯍꯥꯠꯂꯨ꯫ ꯉꯁꯤꯗꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯌꯥꯎꯔꯣꯏ꯫ ꯏꯆꯦꯅ ꯆꯥꯛ ꯍꯦꯛ ꯇꯣꯛꯄꯒ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯕꯗꯤ ꯌꯥꯕ, ꯑꯗꯨꯒ ꯑꯩꯅ ꯉꯥꯛ ꯋꯥꯕꯒꯤ ꯄꯣꯊꯥꯕꯗꯅ ꯂꯣꯏꯔꯦ꯫ ꯌꯨꯝꯁꯦ ꯐꯨꯛꯄ ꯃꯈꯩ ꯏꯁꯧ ꯂꯥꯡꯕ ꯉꯝꯃꯤꯅꯦ꯫ ꯑꯩꯅ ꯁꯨꯝ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯍꯟꯕꯤꯕꯁꯤꯗ ꯏꯆꯦꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ꯫ ꯑꯩꯁꯨ ꯀꯗꯥꯏ ꯐꯥꯎꯕ ꯇꯧꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯎꯠꯄ ꯇꯥꯔꯦ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯗꯤ ꯏꯆꯦꯅ ꯁꯨꯝ ꯋꯥꯡꯈ꯭ꯔꯅꯤ꯫ ꯑꯉꯥꯡꯗꯤ ꯄꯪꯕꯅꯤ, ꯊꯕꯛ ꯂꯣꯏꯅ ꯁꯤꯖꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗꯣ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯈꯟꯕ ꯇꯣꯛꯅꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯕ ꯇꯥꯔꯦ꯫ ꯀꯔꯤ? ꯑꯉꯥꯡ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇꯁꯨ ꯈꯨꯝꯕ ꯁꯥꯏꯅꯦ? ꯅꯪ ꯅꯁꯝꯗꯣ ꯈꯨꯠꯇꯥꯡ ꯌꯦꯠꯂꯒ ꯐꯣꯏꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯉꯥꯡꯅꯤ ꯍꯥꯏꯗꯅ ꯅꯪ ꯑꯩꯅ ꯌꯥꯝ ꯂꯨꯅ ꯇꯧꯔꯦ ꯃꯇꯤꯛ ꯏꯊꯛ ꯀꯥꯔꯛꯂꯦꯅꯦ ꯍꯥ? ꯐꯩ ꯅꯪ ꯉꯁꯤꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦꯗꯣ ꯌꯦꯡꯉꯨ꯫ ꯉꯁꯥꯏꯗꯒꯤ ꯅꯆꯤꯟꯗ ꯃꯄꯥꯜꯂꯦꯅ ꯄꯦꯄꯥ ꯉꯥꯡꯂꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯨꯒꯥꯏꯕ ꯇꯥꯔꯦ꯫ ꯅꯣꯡꯃꯗ ꯑꯩꯅ ꯐꯨꯕꯤꯗꯕꯅꯤ, ꯑꯗꯣ ꯉꯁꯤꯗꯤ ꯐꯨꯕ ꯇꯥꯔꯦ꯫ ꯅꯪ ꯌꯥꯝꯅ ꯐꯔꯣꯏꯗꯧꯔꯤꯕ ꯑꯉꯥꯡ꯫ ꯑꯩꯅ ꯐꯖꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯕꯁꯤꯗ ꯌꯥꯅꯤꯡꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯊꯤꯟꯅ ꯇꯥꯛꯄ ꯇꯥꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯤꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯆꯦꯒꯤ ꯃꯑꯣꯡꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯁꯣꯝꯗ ꯃꯂꯥꯁꯨ ꯆꯩ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯏꯪꯈꯣꯜ ꯃꯅꯨꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯂꯤꯕ ꯈꯔ ꯆꯥꯎꯕ ꯆꯩꯁꯥꯡꯗꯨ ꯇꯥꯞ ꯍꯦꯛꯇ ꯄꯥꯏꯈꯠꯂꯤ꯫ ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯅꯥꯛꯇ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯛꯂꯤ꯫ ꯇꯣꯝꯕꯤꯁꯨ ꯋꯥꯈꯜ ꯑꯃꯗ ꯃꯪꯂꯒ ꯂꯩꯔꯝꯕꯅꯤ꯫ ꯃꯁꯤꯅ ꯇꯨꯡꯗꯒꯤ ꯈꯪꯍꯧꯗ ꯐꯨꯊꯔꯛꯄꯗꯨꯗ ꯈꯪꯍꯧꯗꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯑꯉꯥꯎꯕꯤ, ꯑꯩꯁꯤ ꯉꯥꯎꯍꯜꯂꯒꯦ ꯍꯥꯏꯕ꯭ꯔꯣ? ꯃꯤ ꯐꯨꯕꯕꯨ ꯇꯨꯡꯗꯒꯤ ꯀꯅꯥ ꯐꯨꯅꯒꯦ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯁꯤ ꯉꯥꯎꯔꯒ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯕꯣꯔꯥ ꯈꯥꯎꯒ ꯄꯥꯏꯔꯒ ꯆꯠꯄꯗꯨꯔꯣ ꯏꯆꯦꯅ ꯄꯥꯝꯃꯤꯁꯦ? ꯑꯍꯜꯅꯦꯅ ꯉꯝꯃꯦꯅ ꯍꯦꯛꯇ ꯃꯤꯕꯨ ꯐꯨ ꯆꯩꯗꯧꯕꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯏꯃꯥꯅ ꯐꯥꯎꯕ ꯅꯣꯡꯃꯇ ꯈꯨꯕꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯎꯕ ꯅꯠꯇ꯭ꯔꯤ, ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯩꯅꯣ? ꯑꯩꯅ ꯉꯁꯤ ꯁꯥꯎꯔꯛꯇꯅ ꯏꯃꯥꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯒ ꯏꯆꯦ ꯑꯣꯏꯅ ꯐꯨꯍꯟꯕ ꯁꯣꯏꯔꯣꯏꯀꯣ? ꯍꯥꯏꯌꯣ, ꯍꯥꯏꯗꯣꯛꯑꯣ, ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯔꯗꯤ꯫ ꯄꯥꯎꯕ ꯍꯦꯛ ꯇꯝꯂꯕ, ꯑꯩꯉꯣꯟꯗ ꯁꯤꯡꯅꯒꯦ ꯈꯜꯂꯕ ꯍꯧꯖꯤꯛ ꯐꯨꯔꯤꯁꯤꯗꯤ ꯈꯖꯤꯛꯇꯅꯤ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯀꯌꯥꯅꯤ ꯑꯩꯅ ꯐꯨꯔꯛꯇꯣꯏꯁꯤ꯫ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯝꯂꯕꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯀꯥꯟꯗ ꯌꯥꯍꯧ ꯍꯥꯏꯗꯅ? ꯄꯦꯜꯂꯝꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯤ ꯍꯥ? ꯅꯆꯤꯟꯒꯗꯣ ꯌꯥꯝ ꯈꯨꯝꯈꯣꯕ꯫ ꯉꯁꯤꯗꯤ ꯅꯪ ꯅꯨꯡꯉꯥꯏꯔꯕ꯭ꯔꯥ? ꯅꯪ ꯉꯁꯥꯏ ꯌꯥꯝ ꯀꯟꯕ ꯁꯥꯈꯤꯗꯥꯏꯅꯦ? ꯈꯨꯝꯃꯨ ꯍꯧꯖꯤꯛꯁꯨ ꯈꯨꯝꯃꯣ꯫ ꯊꯦꯝꯕꯤꯗꯨ ꯄꯦꯔꯨꯝ ꯇꯧꯔꯒ ꯋꯥ ꯍꯥꯏ꯫ ꯍꯤꯡꯆꯥꯕꯤ ꯀꯣꯆꯥꯕꯤ, ꯅꯪ ꯑꯩꯅ ꯈꯔ ꯑꯉꯥꯡ ꯑꯣꯏꯕꯁꯤ ꯅꯪ ꯍꯥꯏꯁꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯤ ꯇꯥꯔꯛꯂꯤꯕꯗꯨ ꯈꯨꯅꯝꯗꯨꯗ ꯁꯠ ꯂꯩꯊꯣꯛꯏ꯫ ꯅꯪ ꯍꯥꯏꯗꯤ ꯀꯩꯅꯣ? ꯑꯩꯁꯤ ꯅꯈꯥ ꯊꯥꯕ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅ ꯎꯔꯕ? ꯍꯥ? ꯅꯪ ꯑꯃꯨꯛꯀ ꯐꯨꯖꯤꯜꯂꯛꯎ ꯍꯥꯏꯕ꯭ꯔꯕ? ꯋꯥꯗꯨ ꯉꯥꯡꯗ꯭ꯔꯤꯀꯥꯟꯗ ꯍꯥꯟꯅ ꯈꯜꯂꯒ ꯉꯥꯡꯕ ꯇꯝ꯫ ꯑꯗꯨꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯗꯣ ꯑꯗꯨꯝ ꯉꯥꯡꯂꯕꯗꯤ ꯆꯩ ꯆꯥꯕ ꯍꯥꯏꯕꯁꯦ ꯃꯁꯥꯅ ꯑꯗꯨꯝ ꯇꯥꯕꯅꯤ꯫ ꯅꯪ ꯑꯃ ꯑꯩꯅ ꯀꯌꯥꯝ ꯌꯥꯝꯃꯤ ꯆꯩꯔꯤꯁꯦ? ꯅꯪꯕꯨ ꯍꯧꯖꯤꯛ ꯑꯉꯥꯡ ꯃꯆꯥ ꯁꯥꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯅꯣ?
ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯕꯛ ꯇꯧꯍꯜꯂꯤꯕꯗꯣ ꯅꯪꯒꯤ ꯇꯨꯡꯒꯤ ꯈꯜꯂꯒꯅꯤ ꯈꯪꯉꯕ ꯑꯉꯥꯡ ꯅꯪꯅꯗꯤ ꯑꯩꯅ ꯈꯜꯂꯤ ꯋꯥꯈꯜꯁꯦ ꯈꯟꯕ ꯉꯝꯗꯧ ꯅꯠꯇꯦ ꯅꯌꯨꯝ ꯄꯥꯜꯂꯕꯁꯨ ꯆꯟꯅꯗꯕꯤ ꯍꯜꯂꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯍꯥ ꯅꯪ ꯑꯃ ꯐꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯀꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯃꯤꯅ ꯆꯟꯅꯗꯕꯒꯤ ꯍꯜꯂꯛꯂꯤ ꯑꯣꯏꯔꯝꯅꯤ ꯍꯥꯏꯅꯕꯗꯨꯔꯣ ꯅꯪꯅ ꯌꯥꯝ ꯄꯥꯝꯂꯤꯕꯁꯦ ꯅꯌꯨꯝ ꯄꯥꯜꯂꯒ ꯊꯕꯛ ꯑꯝꯇ ꯍꯩꯇ꯭ꯔꯕꯗꯤ ꯅꯅꯦꯝ ꯅꯀꯨꯅ ꯂꯩꯍꯟꯅꯤꯡꯗꯧꯕ ꯅꯠꯇꯦ ꯈꯪꯉꯨ ꯅꯄꯨꯔꯣꯏꯕꯅ ꯐꯅ ꯅꯨꯡꯁꯤꯒꯦꯔꯥ ꯀꯩꯗꯧꯒꯦꯒꯦ ꯅꯅꯦꯝ ꯅꯀꯨꯅꯕꯨ ꯌꯥꯗ꯭ꯔꯕ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯈꯪꯉꯨ ꯑꯗꯨꯅꯅꯤ ꯑꯩꯅ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠ ꯅꯪꯕꯨ ꯑꯣꯏꯅ ꯇꯧꯍꯜꯂꯤꯕꯁꯦ ꯑꯩ ꯈꯛꯂꯣ ꯌꯨꯝ ꯄꯥꯟꯗꯣꯏꯁꯦ ꯏꯆꯦꯗꯤ ꯅꯨꯄꯤ ꯅꯠꯇꯕ꯭ꯔꯣ ꯅꯌꯨꯝꯒ ꯄꯥꯟꯗꯕꯤ ꯆꯨꯛ ꯁꯥꯔꯒ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯣ ꯌꯦꯡꯉꯥ ꯅꯪ ꯑꯣꯗꯥꯏ ꯂꯦꯞꯍꯧꯔꯣ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯂꯕꯗꯤ ꯅꯪ ꯀꯌꯥ ꯅꯨꯡꯉꯥꯏꯔꯔꯣꯏ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯆꯩꯔꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯪꯗꯤ ꯅꯀꯣꯛꯇꯨꯗ ꯑꯐꯕ ꯑꯃꯠꯇ ꯈꯜꯂꯝꯃꯣꯏ ꯍꯥꯏꯁꯦ ꯑꯩꯅ ꯈꯪꯉꯕꯅꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯣꯏ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯕ꯭ꯔꯕ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯣꯟꯁꯤꯜꯂꯛꯂꯤꯕꯁꯦ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯍꯥꯏꯕꯁꯦ ꯃꯁꯥꯅ తాꯕꯅꯤ ꯃꯇꯝꯅꯕꯨ ꯌꯧꯔꯛꯂꯕ ꯑꯩꯁꯨ ꯑꯗꯨꯝ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯆꯠꯈꯤꯗꯣꯏꯅꯤ ꯅꯪꯅ ꯄꯪꯉꯤꯔ ꯁꯤꯡꯉꯤꯔ ꯈꯪꯗꯈꯩ ꯃꯤꯅ ꯋꯥ ꯉꯥꯡꯂꯦꯅ ꯅꯪꯁꯨ ꯅꯆꯤꯟꯗꯣ ꯈꯨꯝꯗꯣꯏꯒꯤ ꯍꯥꯟꯅ ꯀꯥꯊꯣꯛꯇꯨꯅ ꯉꯥꯏꯔꯒ ꯂꯩꯅꯦ ꯏꯆꯦꯁꯤꯅ ꯍꯥꯏꯔꯤꯕꯁꯦ ꯀꯩꯅꯣꯗꯤ ꯈꯟꯗꯈꯩ ꯅꯪꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯍꯥꯏꯌꯦꯕ ꯑꯩꯅ ꯁꯨꯝ ꯅꯨꯡꯉꯥꯏꯇꯦꯅ ꯉꯥꯡꯕꯤ ꯆꯩꯕꯤꯗꯕꯅꯤ ꯈꯔ ꯐꯨꯔꯨꯔꯒꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯒ ꯃꯊꯛ ꯃꯈꯥ ꯑꯣꯟꯊꯣꯛꯂꯒ ꯄꯥꯎꯁꯤꯅ ꯍꯦꯟꯖꯤꯟꯅ ꯇꯝꯂꯒ ꯂꯩꯔꯝꯗꯣꯏꯕ ꯍꯩꯗꯧꯔꯤ ꯌꯥꯝꯅ ꯍꯩꯗꯧꯔꯤꯕ ꯍꯌꯦꯡꯋꯥꯏ ꯃꯤ ꯇꯤꯟꯅꯕ ꯌꯥꯗꯕꯒꯤ ꯅꯊꯟꯇ ꯇꯥꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯪ ꯅꯨꯄꯥ ꯃꯌꯥꯝ ꯄꯣꯛꯄ ꯃꯆꯦ ꯃꯆꯜ ꯌꯥꯎꯕ ꯏꯃꯨꯡꯗꯒ ꯅꯌꯨꯝ ꯄꯥꯜꯂꯨꯅꯨꯀꯣ ꯅꯪ ꯅꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯠꯇ꯭ꯔꯤꯕ ꯅꯆꯤꯟꯅ ꯃꯔꯣꯜ ꯑꯃ ꯀꯜꯂꯤꯕ ꯅꯪꯉꯣꯟꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯕꯁꯦ ꯑꯩ ꯋꯥꯏꯅꯦ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯐꯖ ꯅꯨꯡꯉꯥꯏꯅ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯈꯟꯅꯐꯝ ꯍꯥꯟꯅ ꯊꯤꯔꯒ ꯂꯩꯕ ꯑꯣꯏꯅ ꯍꯦꯛ ꯇꯧ ꯑꯗꯨꯗꯤ ꯏꯆꯦꯅ ꯈꯠꯅꯅꯕ ꯁꯤꯟꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯧꯕꯒꯤ ꯃꯑꯣꯡꯗ ꯋꯥ ꯉꯥꯡꯂꯛꯀꯅꯨ ꯈꯟꯅꯕꯅ ꯃꯥꯅ ꯍꯧꯔꯒ ꯑꯩꯉꯣꯟꯗ ꯑꯔꯥꯟꯕꯒꯁꯨ ꯇꯥꯍꯟꯕ ꯁꯥꯏꯅꯦ ꯍꯣꯏ ꯕꯦꯝꯃ ꯑꯩꯁꯨ ꯅꯪꯒꯤ ꯇꯥꯏꯅꯐꯝ ꯅꯠꯇꯤꯌꯦ ꯀꯩꯅꯣꯝ ꯇꯧꯕꯩꯁꯨ ꯀꯩꯅꯣꯝ ꯍꯦꯛ ꯁꯣꯏꯕꯩꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯩ ꯑꯩꯁꯤꯕꯨ ꯅꯪꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯏꯅ ꯎꯔꯨꯔꯕꯣ ꯏꯆꯦꯅꯦꯅ ꯑꯩꯅ ꯁꯨꯝ ꯍꯟꯕꯤꯕꯅꯤ ꯏꯅꯥꯎꯅꯨꯄꯤ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯐꯨꯕꯗ ꯁꯤꯕꯨ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯁꯤ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯀꯥꯁꯨ ꯈꯨꯝꯃꯤꯅꯦ ꯅꯪ ꯅꯁꯝ ꯈꯔ ꯍꯧꯔꯤꯕꯗꯣ ꯂꯣꯏꯅ ꯐꯣꯏꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯌꯥꯝꯅ ꯍꯧꯔꯛꯀꯅꯨꯀꯣ ꯑꯩꯅ ꯐꯥꯊꯕ ꯉꯝꯗꯕ ꯅꯨꯃꯤꯠꯇ ꯅꯪ ꯅꯣꯡꯃ ꯁꯣꯏꯗ꯭ꯔꯕꯅꯤ ꯑꯩ ꯁꯥꯎꯅꯕ ꯁꯨꯝ ꯁꯤꯜꯂꯨꯀꯣ ꯅꯪ ꯑꯩꯗꯤ ꯑꯆꯨꯝꯕ ꯍꯥꯏꯖꯕ ꯏꯆꯦꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯆꯦꯅ ꯑꯍꯜꯅꯤꯅ ꯇꯧꯖꯁꯥꯏꯗꯣ ꯀꯩꯁꯨ ꯀꯥꯟꯅꯔꯣꯏ ꯑꯇꯩꯗ ꯏꯆꯦꯅ ꯉꯝꯂꯁꯨ ꯁꯝ ꯐꯣꯏꯅꯕꯒꯤ ꯃꯇꯥꯡꯗꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗꯒꯤ ꯀꯩꯁꯨ ꯍꯦꯟꯕ ꯉꯝꯗꯧ ꯅꯠꯇꯦ ꯅꯤꯡꯁꯤꯡꯉꯤꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟ ꯁꯥꯎꯅꯕꯗ ꯅꯁꯝ ꯂꯣꯏꯅ ꯐꯣꯏꯕꯤꯕꯗꯣ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯛꯊꯣꯔꯛꯂꯝꯃꯤ ꯃꯂꯥꯗꯤ ꯃꯅꯥꯎꯅꯨꯄꯤꯅ ꯁꯨꯝ ꯀꯔꯦꯝꯅꯕ ꯋꯥꯉꯥꯡ ꯇꯧꯔꯛꯄꯗꯨꯗ ꯍꯥꯟꯅꯗꯒꯤ ꯈꯔꯒ ꯁꯥꯎꯔꯒ ꯂꯩꯕꯅꯦ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯈ꯭ꯔꯦ ꯊꯦꯝꯕꯤꯗꯤ ꯃꯆꯦꯅ ꯁꯥꯎꯕ ꯎꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯅꯣꯛꯁꯤꯜꯂꯤ ꯃꯂꯥꯁꯨ ꯉꯁꯥꯏ ꯃꯈꯩ ꯐꯥꯊꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯊꯦꯝꯕꯤꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏꯔꯝꯃꯤ ꯊꯦꯝꯕꯤꯁꯨ ꯃꯆꯦꯅ ꯃꯁꯝ ꯐꯣꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯃꯆꯦꯒꯤ ꯃꯁꯝꯗꯨ ꯂꯥꯝꯗꯨꯅ ꯐꯣꯏ ꯅꯪ ꯈꯪꯕ꯭ꯔꯥ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯗꯣ ꯅꯁꯝꯁꯤ ꯂꯣꯏꯅ ꯐꯣꯏꯗꯠꯀꯦꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯁꯨꯝ ꯋꯥ ꯉꯥꯡꯗꯕꯤ ꯌꯦꯡꯂꯒ ꯇꯥꯔꯒ ꯂꯩꯕꯅꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯒ ꯃꯆꯦꯒꯤ ꯋꯥ ꯐꯥꯎꯕ ꯏꯟꯗꯕ ꯑꯩꯒꯤ ꯆꯤꯟꯗꯛꯇ ꯈꯨꯝꯕ ꯅꯪ ꯊꯦꯝꯕꯤꯁꯨ ꯃꯆꯦꯒꯤ ꯃꯁꯝ ꯐꯣꯏꯅ ꯈꯨꯝꯃꯤ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤ ꯁꯛꯂꯤ ꯃꯌꯥꯝꯗꯣ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯍꯥꯏꯅ ꯈꯜꯂꯤꯔꯣ ꯉꯁꯥꯏꯗꯒꯤ ꯑꯩꯁꯨ ꯈꯔ ꯅꯣꯛꯁꯤꯟꯅ ꯇꯧꯔꯒ ꯇꯥꯕꯁꯤꯗ ꯏꯆꯦꯅ ꯌꯥꯔꯅꯤꯅ ꯉꯥꯡꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯈꯨꯠ ꯍꯟꯗꯕꯤ ꯂꯩꯕꯁꯤꯗ ꯏꯆꯦꯅ ꯑꯩꯁꯦ ꯌꯥꯝ ꯁꯣꯟꯅ ꯎꯔ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯊꯦꯝꯕꯤꯗꯤ ꯈꯪꯍꯟꯕ ꯇꯥꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯈꯥꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯟꯈꯩ ꯂꯥꯟꯗ꯭ꯔꯦ ꯃꯆꯥ ꯑꯅꯤꯅ ꯁꯨꯃꯥꯡꯗꯨꯗ ꯃꯁꯝ ꯐꯣꯏꯅ ꯑꯗꯨꯝ ꯂꯩꯕꯗꯨ ꯃꯃꯥꯅ ꯎꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯇꯐꯤꯡ ꯆꯦꯟꯊꯣꯔꯛꯏ ꯍꯩ ꯅꯈꯣꯏꯕꯨ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯨꯕꯣ ꯊꯥꯗꯣꯛꯅꯧꯅꯦ ꯅꯆꯤꯟ ꯅꯅꯥꯎ ꯅꯈꯣꯏꯅꯤꯈꯛ ꯂꯩꯕꯁꯤꯗ ꯑꯗꯨꯃꯥꯏꯅ ꯈꯠꯅꯔꯕꯗꯤ ꯀꯔꯝꯃꯥꯏꯅ ꯇꯧꯅꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯣꯏꯒꯤꯗꯨꯕꯣ ꯍꯥ ꯁꯤꯅꯦ ꯊꯥꯗꯣꯛꯅꯧꯅꯦ ꯑꯁꯤ ꯍꯥꯏꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯂꯥꯛꯅꯩ ꯏꯃꯥ ꯈꯥꯝꯃꯛꯀꯅꯨ ꯏꯆꯦꯁꯤ ꯉꯁꯤꯗꯤ ꯈꯔ ꯈꯪꯍꯟꯒꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯕꯁꯤꯗ ꯌꯥꯔꯅꯤ ꯃꯇꯥꯒꯨꯝ ꯃꯥꯅ ꯁꯨꯝ ꯍꯦꯟꯖꯤꯟꯕꯁꯦ ꯑꯩ ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯝꯇ ꯉꯝꯊꯣꯛꯅꯒꯦꯕ ꯊꯦꯝꯕꯤ ꯏꯇꯤꯛ ꯑꯝꯇ ꯈꯪꯍꯟꯒꯦ ꯀꯔꯤꯅꯣꯅꯦ ꯑꯇꯣꯝꯕꯤ ꯅꯪꯕꯨ ꯉꯥꯎꯔꯕ꯭ꯔꯣ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯅꯆꯦꯅꯤꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯁꯤꯁꯦ ꯑꯝꯇ ꯂꯦꯞꯄꯨ ꯃꯤꯅ ꯎꯔꯒ ꯐꯖꯕ ꯊꯕꯛꯁꯨ ꯅꯠꯇꯦ ꯏꯃꯥ ꯅꯪ ꯏꯃꯨꯡꯗ ꯆꯪꯍꯧꯔꯣ ꯉꯁꯥꯏꯗꯒꯤ ꯈꯥꯝꯗꯣꯛꯂꯤꯅꯦ ꯇꯧꯔꯤꯕꯁꯦ ꯑꯩꯉꯣꯟꯗ ꯈꯛ ꯊꯥꯗꯣꯛꯑ ꯑꯗꯨꯝ ꯍꯥꯏ ꯏꯆꯦꯅ ꯉꯁꯥꯏꯗꯒꯤ ꯑꯩꯒꯤ ꯁꯝꯐꯣꯏꯁꯤ ꯎꯗꯕ꯭ꯔꯣ ꯃꯥꯅ ꯁꯨꯝ ꯁꯝꯐꯣꯏ ꯂꯩꯔꯦ ꯑꯩꯅ ꯑꯄꯪꯗꯧꯅ ꯍꯦꯛꯇ ꯊꯥꯗꯣꯛꯀꯗ꯭ꯔꯣ ꯈꯥꯝꯗꯣꯛꯀꯦ ꯍꯥꯏꯔꯕꯗꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯥꯝꯗꯣꯛꯄꯁꯨ ꯅꯠꯇꯦ ꯅꯆꯥ ꯅꯨꯡꯁꯤꯕꯗ ꯑꯆꯥꯟꯕꯤꯔꯩꯅ ꯍꯥꯏꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯏꯍꯦ ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯑꯉꯥꯡꯅꯤ ꯅꯪꯅ ꯍꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕꯅꯤꯅꯦ ꯁꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ ꯑꯝꯇ ꯊꯥꯗꯣꯛꯅꯧ ꯑꯆꯧꯕꯤꯌꯥ ꯅꯪꯁꯨ ꯊꯥꯗꯣꯛꯎ ꯌꯥꯔꯦ ꯑꯉꯥꯡꯁꯤꯒ ꯁꯨꯝ ꯃꯥꯟꯅꯔꯒ ꯂꯩꯅꯦ ꯅꯪꯕꯨ ꯁꯨꯝ ꯃꯥꯟꯅꯔꯒ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕꯔꯣ ꯅꯣꯏ ꯑꯅꯤꯁꯦ ꯉꯥꯡꯅꯕꯁꯨ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦ ꯂꯥꯏꯃ ꯃꯤꯒꯤ ꯃꯆꯥꯅ ꯅꯣꯡꯃꯇ ꯈꯠꯅ ꯆꯩꯅꯕꯒꯤ ꯋꯥ ꯇꯥꯗꯦ ꯅꯈꯣꯏ ꯑꯅꯤꯁꯤꯅ ꯀꯝꯗꯧꯕꯅꯣ ꯈꯪꯗꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ
ꯈꯟꯅꯗꯣꯏꯒꯤꯗ ꯆꯩꯅꯗꯣꯏꯒꯤꯗ ꯇꯧꯏ ꯍꯨꯏ ꯍꯧꯗꯣꯡꯁꯤ ꯃꯉꯥꯏꯔꯦ ꯅꯨꯡꯁꯤꯅꯗꯦ ꯌꯥꯅꯗꯦ ꯍꯥꯏꯔꯤꯕ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯛꯂꯕꯗꯤ ꯅꯨꯡꯁꯤꯅꯩ ꯄꯨꯟꯕ ꯌꯥꯏ ꯍꯥꯏꯅꯔꯤꯕꯅꯤ ꯅꯈꯣꯏ ꯑꯅꯤꯁꯤꯅ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯁꯤꯛꯅꯗꯧꯒꯤꯗ ꯂꯥꯎꯅꯗꯣꯏꯗ ꯇꯧꯔꯒ ꯂꯩ ꯅꯄꯥ ꯇꯥꯔꯒ ꯋꯥ ꯊꯣꯛꯅꯕ ꯊꯕꯛ ꯌꯥꯝ ꯇꯧꯒꯅꯨꯀꯣ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯁꯠ ꯊꯥꯗꯣꯛꯅꯧ ꯈꯨꯠ ꯌꯥꯎꯔꯛꯂꯕꯗꯤ ꯅꯣꯏ ꯑꯅꯤꯃꯛ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯍꯥꯏꯗꯅ ꯅꯣꯏꯁꯦ ꯐꯨꯕ ꯉꯝꯃꯣꯏ ꯀꯥꯏꯗꯤ ꯈꯜꯂꯅꯨꯀꯣ ꯅꯣꯏꯅ ꯆꯥꯎꯔꯦꯅ ꯈꯟꯖꯕꯒꯤ ꯋꯥꯅꯤ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯅꯣꯏꯁꯦ ꯉꯔꯥꯡꯗ ꯄꯣꯛꯄꯗ ꯉꯥꯏꯔꯤꯕ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯕ ꯑꯉꯥꯡꯗꯣ ꯑꯣꯏꯅ ꯎꯔꯤꯕꯅꯤ ꯑꯩꯅ ꯆꯩꯔꯤ ꯉꯥꯡꯂꯤ ꯃꯌꯥꯝꯁꯤꯁꯨ ꯅꯣꯏꯒꯤ ꯑꯃꯗꯤ ꯏꯃꯨꯡꯁꯤꯒꯤ ꯈꯜꯂꯒꯅꯤ ꯅꯣꯛꯅꯒꯦ ꯆꯝꯅꯒꯦ ꯍꯥꯏꯕ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯕꯅꯤ ꯅꯣꯏ ꯋꯥꯈꯜ ꯇꯥꯕ ꯐꯩꯀꯣ ꯃꯃꯥꯅ ꯆꯩꯕ ꯁꯨꯝ ꯂꯦꯞꯇꯕꯗꯒꯤ ꯑꯅꯤꯗꯨꯁꯨ ꯈꯠꯅꯕ ꯂꯦꯞꯈ꯭ꯔꯦ ꯃꯂꯥꯅ ꯃꯃꯥꯗ ꯑꯣꯟꯁꯤꯜꯂꯒ ꯆꯩꯕꯣꯏ ꯉꯥꯡꯕꯣꯏ ꯇꯧꯔꯛꯏ ꯏꯃꯥꯁꯨꯅꯤ ꯈꯔ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩꯅ ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯗ ꯈꯤꯇꯪ ꯉꯥꯡꯕ ꯆꯩꯕ ꯌꯥꯗꯦ ꯌꯥꯝ ꯀꯠꯈꯤꯗꯥꯏ ꯍꯧꯖꯤꯛꯇꯤ ꯑꯗꯨꯒꯤ ꯃꯍꯩ ꯐꯪꯂꯦꯗꯅ ꯃꯆꯦꯒꯤ ꯆꯤꯟꯊꯛꯇ ꯍꯪꯒꯠꯗꯅ ꯈꯨꯝꯗꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯕꯁꯦ ꯎꯔꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯊꯣꯛꯇꯅꯕ ꯋꯥꯔꯛꯅꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤ ꯈꯔ ꯂꯩꯔꯒ ꯁꯦꯝꯗꯣꯛꯁꯤ ꯑꯗꯨꯝ ꯐꯔꯛꯀꯅꯤ ꯍꯥꯏꯗꯅ ꯂꯩꯔꯨꯕꯒꯤꯅꯤ ꯊꯣꯛꯂꯤꯕ ꯎꯔꯤꯕ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯔꯕ ꯄꯦꯜꯂꯕ ꯅꯠꯇ꯭ꯔꯣ ꯄꯦꯜꯂꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯩꯒꯤ ꯈꯌꯥꯠꯇ ꯄꯣꯞ ꯇꯥꯔꯝꯕꯅꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯕꯅꯤꯅ ꯃꯌꯨꯝ ꯄꯥꯜꯂꯀꯥꯟꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯗꯧꯔꯤ ꯀꯃꯥꯏ ꯑꯣꯏꯅ ꯌꯦꯡꯅꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯤꯅ ꯌꯥꯔꯦꯍꯦ ꯅꯪꯃꯁꯨ ꯈꯔ ꯉꯥꯡꯅꯕꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯈ꯭ꯔꯕ ꯍꯧꯈ꯭ꯔ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯆꯤꯡꯊꯣꯛꯂꯒ ꯉꯥꯡꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯂꯣꯏꯈ꯭ꯔꯕ ꯋꯥꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦ ꯌꯥꯔꯦ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯗ ꯅꯤꯟꯗꯥ ꯇꯧꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯁꯣꯏꯈ꯭ꯔꯤꯕꯗꯣ ꯆꯨꯝꯊꯣꯛꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕ ꯋꯥꯗꯤ ꯑꯝꯇ ꯍꯥꯏꯗꯦꯕ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩ ꯃꯃꯥꯅ ꯃꯆꯦ ꯆꯩꯕꯗꯨꯗ ꯊꯦꯝꯕꯤꯁꯨ ꯃꯆꯦꯗ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯤ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯁꯦ ꯈꯔ ꯉꯥꯡꯉꯨ ꯃꯥꯅ ꯑꯍꯜꯅꯤꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯦ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯃꯤ ꯑꯇꯩꯗ ꯇꯧꯕ ꯑꯣꯏꯔꯝꯂꯕꯗꯤ ꯅꯍꯥꯟꯅ ꯈꯠꯅꯕꯗ ꯂꯣꯏꯔꯅꯤ ꯑꯌꯣꯏꯕꯒꯤ ꯈꯔ ꯐꯕꯅꯤ ꯏꯆꯦꯅ ꯇꯧꯔꯤꯁꯦ ꯈꯔꯗ ꯅꯠꯇꯦ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯆꯩꯗꯣꯏꯒ ꯉꯥꯡꯗꯣꯏꯒꯤꯗ ꯇꯧꯕꯁꯤꯅꯤ ꯃꯥ ꯃꯁꯥꯅ ꯇꯧꯕꯗꯨꯗꯤ ꯀꯩꯝ ꯈꯪꯁꯤꯟꯅꯗꯕꯅꯤ ꯑꯩꯅ ꯈꯔ ꯆꯤꯟ ꯈꯨꯝꯃꯨꯔꯒꯅ ꯑꯍꯜꯗ ꯎꯁꯤꯠꯇꯦ ꯊꯧꯑꯣꯏꯗꯦ ꯍꯥꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯗꯤ ꯑꯃꯠꯇ ꯈꯪꯁꯤꯟꯅꯗꯦꯕ ꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯄ꯭ꯔꯥꯟ ꯆꯥꯛꯂꯤꯕꯁꯦ ꯃꯤꯒꯤ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯁꯨꯃꯥꯏꯅ ꯀꯩꯁꯨ ꯇꯧꯗꯦ ꯊꯕꯛ ꯇꯧꯔꯁꯨ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯑꯩꯈꯣꯏꯒꯤꯅ ꯏꯊꯟꯇ ꯂꯣꯏꯅ ꯇꯧꯕꯁꯤꯕꯨ ꯀꯅꯥꯅ ꯀꯔꯝꯕ ꯃꯤꯅ ꯇꯧꯕ ꯍꯧꯅꯒꯦ ꯍꯥꯏꯕꯅꯤꯗ ꯌꯥꯔꯦꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯂꯣꯏꯁꯤꯜꯂꯣ ꯑꯩ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯈꯠꯅꯔꯒ ꯃꯇꯝ ꯃꯥꯡꯍꯟꯒꯗꯕꯒꯤ ꯁꯔꯨꯛ ꯅꯪꯅ ꯉꯝꯕ ꯊꯕꯛ ꯇꯧ ꯉꯝꯗ꯭ꯔꯦꯗꯅ ꯇꯧꯅꯤꯡꯗ꯭ꯔꯦꯗꯅ ꯊꯝꯃꯨ ꯇꯨꯃꯤꯟ ꯂꯩꯅꯧ ꯅꯣꯏꯅ ꯈꯠꯅꯔꯒ ꯏꯃꯥ ꯃꯥꯏꯁꯤ ꯊꯥꯡꯒꯠꯂꯒ ꯆꯠꯄ ꯉꯝꯗꯦ ꯃꯤꯅ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯥ ꯇꯥꯕ ꯉꯝꯗꯦ ꯑꯗꯨꯅ ꯈꯟꯅꯗꯕꯤ ꯅꯁꯥꯅ ꯈꯪꯅ ꯉꯁꯤꯗꯒꯤ ꯊꯕꯛ ꯇꯧ ꯑꯃꯅ ꯑꯃꯗ ꯊꯕꯛ ꯏꯟꯁꯤꯟꯕꯗꯣ ꯇꯧꯒꯅꯨ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯠꯅꯔꯛꯅꯕ ꯃꯔꯝ ꯍꯦꯛꯇ ꯑꯣꯏ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯉꯁꯤ ꯍꯥꯏꯔꯤꯕ ꯋꯥꯁꯤꯅ ꯑꯔꯣꯏꯕꯁꯨ ꯑꯣꯏꯍꯜꯂꯨ ꯑꯉꯥꯡ ꯃꯆꯥꯗ ꯆꯒꯠ ꯋꯥ ꯍꯥꯏꯅꯍꯟꯕꯗꯣ ꯑꯗꯨꯒꯤ ꯃꯑꯣꯡ ꯇꯧꯅꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦꯗꯅ ꯌꯥꯗꯧꯕ ꯏꯃꯨꯡꯗ ꯂꯩꯔꯨꯁꯨ ꯑꯗꯨꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯅꯣꯏ ꯑꯃ ꯆꯥꯎꯔꯛꯄꯒꯤ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯌꯣꯟꯕ ꯈꯛꯇꯅꯤ ꯅꯣꯏꯅꯒꯤ ꯃꯇꯦꯡ ꯇꯧꯔꯤꯁꯦ ꯃꯤ ꯈ꯭ꯋꯥꯏꯒꯤ ꯃꯆꯥ ꯃꯁꯨꯅ ꯃꯄꯥ ꯃꯃꯥꯕꯨ ꯃꯤꯅ ꯊꯥꯒꯠꯅꯍꯜꯂꯤ ꯑꯩꯒꯤꯗꯤ ꯅꯍꯥꯟꯃꯨꯛꯀꯤ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯏꯄꯥꯞ ꯂꯪꯖꯔꯨꯗꯨꯅ ꯑꯁꯨꯛ ꯋꯥꯕ ꯆꯩꯊꯦꯡꯁꯦ ꯐꯪꯍꯜꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯥ ꯑꯅꯤꯈꯛ ꯄꯣꯛꯄꯁꯦ ꯑꯃꯅ ꯍꯦꯟꯗꯦ ꯑꯃꯅ ꯋꯥꯠꯇꯦ ꯍꯥꯏꯗꯨꯅꯤ ꯁꯤꯃꯅ ꯐꯩ ꯁꯤꯃꯅ ꯐꯠꯇꯦ ꯍꯥꯏꯕ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ ꯑꯅꯤꯃꯛ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯃꯃꯥ ꯃꯄꯥ ꯑꯣꯠꯂꯒ ꯅꯨꯡꯉꯥꯏꯖꯕ ꯉꯥꯛꯇ ꯑꯣꯏꯅ ꯍꯦꯛ ꯇꯧꯏ ꯅꯨꯡꯁꯤꯐꯝ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯃꯄꯥꯁꯤꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯕ ꯃꯆꯥ ꯑꯅꯤꯁꯤꯁꯨ ꯃꯄꯥ ꯂꯧꯕꯒꯤꯅꯤ ꯉꯥꯡꯅꯕ ꯋꯥꯔꯤꯕꯁꯦ ꯑꯩ ꯂꯧꯔꯝꯕ ꯑꯣꯏꯔꯕꯗꯤ ꯈꯔꯁꯨ ꯐꯒꯗꯧꯕ ꯈꯜꯂꯨꯔꯒ ꯑꯩꯗꯤ ꯊꯣꯛ ꯆꯥꯈ꯭ꯔꯦꯗ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯀꯞꯁꯤ ꯂꯥꯎꯁꯤꯟꯅꯔꯒ ꯂꯩꯕꯅ ꯀꯥꯟꯅꯔꯣꯏ ꯃꯇꯝ ꯆꯥꯔꯤꯀꯥꯟ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯗꯧ ꯃꯇꯥꯡꯗꯅ ꯁꯥ ꯁꯟ ꯊꯥꯗꯣꯛꯄꯒꯨꯝ ꯊꯥꯗꯣꯛꯂꯒ ꯊꯝꯂꯒ ꯍꯧꯖꯤꯛꯇ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯄꯦꯟꯗꯕ ꯑꯃꯨꯛ ꯁꯥꯔꯛꯀꯅꯨ ꯁꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯅꯠꯇꯦ ꯏꯃꯥꯅ ꯂꯣꯏꯅ ꯁꯣꯏꯍꯟꯕꯅꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯆꯥꯅ ꯋꯥꯔꯛꯂꯝꯂꯕꯗꯤ ꯀꯩꯗꯧꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯗꯨꯒ ꯏꯃꯥꯅ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕ ꯌꯥꯗꯧ ꯃꯐꯝꯗ ꯂꯩꯔꯨꯁꯨ ꯍꯥꯏꯗꯣ ꯀꯣꯟꯅ ꯌꯥꯝ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯏꯃꯥꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏꯅ ꯐꯕ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛ ꯇꯧꯕꯗ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯡ ꯑꯗꯨꯝ ꯄꯟꯗꯧꯔꯕꯅꯤ ꯑꯩꯈꯣꯏꯅ ꯁꯣꯏꯔꯤꯕ ꯃꯌꯥꯝꯁꯦ ꯁꯦꯝꯗꯣꯛꯅꯕ ꯉꯥꯡꯖꯩꯕꯒꯤ ꯃꯍꯨꯠ ꯏꯃꯥꯅ ꯍꯥꯏꯔꯤꯗꯨꯕꯨ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯌꯨꯝ ꯄꯥꯜꯂꯁꯨ ꯅꯨꯄꯥ ꯃꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯁꯣꯏꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯕꯗ ꯏꯃꯥꯒ ꯄꯥꯕꯒꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯛꯇꯕꯩꯅꯤ ꯍꯦꯛꯇ ꯍꯥꯏꯈꯤꯗꯣꯏꯅꯤ ꯇꯨꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗꯣꯏꯁꯦ ꯑꯩꯈꯣꯏꯗꯒꯤ ꯏꯃꯥꯒ ꯄꯥꯕꯒꯅ ꯌꯥꯝ ꯍꯦꯜꯂꯛꯀꯅꯤ ꯑꯆꯧꯕꯤ ꯂꯦꯞꯄ ꯌꯥꯏ ꯅꯪꯒꯤ ꯋꯥꯗꯣ ꯑꯩ ꯇꯥꯕꯗ ꯌꯥꯝ ꯋꯥꯏ
ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯗ ꯀꯔꯤꯕꯨ ꯁꯣꯏꯕ ꯌꯥꯎꯒꯦ ꯍꯥ ꯅꯣꯏꯅ ꯇꯧꯔꯤꯕ ꯅꯑꯣꯡ ꯅꯇꯧꯗꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯍꯧꯖꯤꯛꯄꯨ ꯅꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯩꯅ ꯑꯃꯨꯛ ꯋꯥꯔꯛ ꯋꯥꯇꯦꯝ ꯇꯧꯀꯣ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕꯒ ꯑꯃꯠꯇ ꯐꯥꯎꯗꯕ꯭ꯔꯣ ꯅꯣꯏꯁꯦ ꯂꯩꯁꯥꯕꯤ ꯍꯥꯏꯗꯨ ꯐꯥꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯑꯐ ꯐꯠꯇ ꯀꯔꯤꯅꯣ ꯍꯥꯏꯕ ꯂꯣꯏꯅ ꯈꯟꯕ ꯉꯝꯂꯕ ꯉꯥꯛꯇꯅꯤ ꯃꯁꯤꯗ ꯑꯩꯅꯃꯨꯛ ꯅꯣꯏꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯑꯃꯨꯛ ꯆꯩꯉꯥꯡ ꯇꯧꯀꯣ ꯍꯥꯏꯕ꯭ꯔꯣ ꯂꯩꯀꯥꯏꯁꯤꯗ ꯑꯩꯗꯧꯅ ꯏꯆꯥ ꯂꯨꯅ ꯇꯧꯕ ꯃꯃꯥ ꯀꯅꯥꯁꯨ ꯂꯩꯔꯝꯂꯣꯏ ꯅꯣꯏꯗꯕꯨ ꯐꯅꯕ ꯍꯣꯠꯅꯔꯛꯄꯒꯤ ꯃꯍꯩꯔꯣ ꯉꯁꯤ ꯅꯪꯅ ꯑꯩꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯂꯤꯕꯁꯦ ꯅꯅꯥꯎ ꯅꯨꯄꯤꯁꯤꯅ ꯅꯪꯉꯣꯟꯗ ꯀꯌꯥꯃꯨꯛ ꯌꯥꯝ ꯑꯀꯥꯏꯕ ꯇꯧꯕꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯑꯗꯨꯛ ꯅꯇꯤꯡ ꯐꯨꯗꯣꯛꯂꯒ ꯁꯥꯎꯔꯤꯕꯗꯨꯕꯨ ꯏꯆꯥꯁꯤ ꯑꯇꯣꯟ ꯑꯇꯥꯡꯅꯤ ꯍꯥꯏꯗꯅ ꯑꯗꯨ ꯀꯤꯍꯟꯕꯒꯤ ꯋꯥꯅꯤ ꯅꯪꯅ ꯇꯧꯕ ꯑꯗꯨꯃꯥꯏꯅꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯐꯪꯉꯦ ꯃꯥꯅ ꯂꯣꯏꯅ ꯇꯧꯔꯤꯕ ꯃꯁꯤꯗꯩꯁꯤꯗ ꯅꯪꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯤꯕꯅꯤꯅꯦ ꯑꯉꯥꯡꯁꯤꯗ ꯑꯩꯁꯨ ꯉꯁꯥꯏ ꯃꯈꯩ ꯁꯨꯝ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯕꯅꯤ ꯅꯪꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯌꯥꯝ ꯍꯦꯜꯂꯕꯅꯤ ꯏꯆꯥ ꯉꯥꯛꯇꯅꯤ ꯈꯟꯗꯅ ꯑꯩꯅ ꯑꯃꯁꯨ ꯌꯥꯅꯕ ꯑꯗꯨꯛ ꯋꯥ ꯍꯥꯏꯕꯅꯤ ꯅꯪ ꯑꯃ ꯂꯩꯕꯒꯤꯕꯨ ꯀꯔꯤ ꯀꯥꯟꯅꯔꯤꯒꯦ ꯍꯥ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯅꯅꯥꯎ ꯅꯨꯄꯤꯁꯤꯗ ꯇꯥꯟꯅꯗꯅ ꯉꯥꯡꯕꯒ ꯆꯩꯕꯒ ꯇꯧꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯗꯕꯁꯤꯗ ꯅꯪꯁꯨ ꯇꯧꯒꯦ ꯃꯇꯥꯒꯨꯝ ꯇꯧꯕ ꯑꯃ ꯌꯥꯎꯔꯤ ꯑꯉꯥꯡꯁꯦ ꯇꯧꯔꯤꯕ ꯊꯕꯛꯇꯣ ꯈꯔ ꯃꯇꯦꯡ ꯇꯧꯁꯤꯟꯗꯅ ꯂꯣꯏꯁꯤꯟꯃꯤꯟꯅꯒꯦ ꯍꯥꯏꯕꯒꯤ ꯋꯥꯗꯤ ꯇꯧꯗꯦ ꯅꯪ ꯑꯃꯅꯦ ꯅꯌꯨꯝ ꯄꯥꯜꯂꯕꯁꯨ ꯆꯟꯅꯔꯣꯏꯌꯦ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯃꯤꯃꯥꯡ ꯐꯝꯍꯟꯗꯧꯔꯤ ꯅꯪ ꯊꯦꯝꯕꯤꯕꯨ ꯃꯅꯥꯎꯅꯤ ꯍꯩꯇꯁꯤꯡꯗ ꯃꯌꯥꯝꯗꯨ ꯍꯩꯅꯕ ꯍꯥꯏꯗꯅ ꯈꯔ ꯉꯥꯡꯆꯩ ꯇꯧꯕꯗꯒꯤ ꯃꯃꯥꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯔꯝꯕꯗꯨꯗ ꯃꯂꯥꯗꯤ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯈ꯭ꯔꯦ ꯃꯃꯥꯒꯤ ꯑꯁꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯃꯥꯕꯨꯗ ꯑꯔꯥꯟꯕ ꯇꯥꯍꯟꯕ ꯃꯑꯣꯡꯁꯤꯗ ꯃꯥ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯄꯦꯟꯗꯕ ꯃꯌꯥꯝꯗꯨ ꯑꯃꯇ ꯐꯣꯡꯗꯣꯛꯇ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯄꯤꯔꯥꯡꯗꯨꯁꯨ ꯊꯤꯡꯂꯒ ꯊꯝꯂꯝꯕꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯈꯥꯝꯕ ꯅꯪꯍꯧꯗ ꯁꯤꯟꯊꯔꯛꯂꯦ ꯃꯁꯤꯒꯤ ꯃꯑꯣꯡꯗꯨꯗ ꯊꯦꯝꯕꯤꯅ ꯀꯩꯅꯣ ꯈꯟꯗꯨꯅ ꯌꯦꯡꯏ ꯏꯃꯥꯅ ꯅꯆꯥꯕꯨ ꯑꯗꯨꯛ ꯌꯥꯝꯅ ꯌꯦꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯟꯅꯈꯩ ꯈꯪꯂꯝꯗ꯭ꯔꯤ ꯏꯃꯥꯅ ꯅꯆꯥꯕꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯑꯇꯣꯝꯕꯤꯗ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯃꯆꯦ ꯑꯃ ꯑꯣꯏꯕꯒꯤ ꯃꯥꯕꯨ ꯑꯗꯨꯝ ꯍꯩꯁꯅꯨ ꯁꯤꯡꯁꯅꯨ ꯍꯥꯏꯗꯨꯅ ꯆꯩꯕꯅꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯗꯣ ꯆꯩꯕꯤꯌꯨ ꯑꯩ ꯃꯗꯨꯗ ꯀꯩꯁꯨ ꯋꯥꯔꯧꯕ ꯇꯧꯗꯦ ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯆꯩꯕꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯏ ꯑꯗꯨꯕꯨ ꯏꯃꯥꯅ ꯑꯩꯕꯨ ꯐꯠꯇꯅ ꯎꯕ ꯃꯑꯣꯡꯗꯨꯗꯤ ꯇꯧꯕꯤꯒꯅꯨ ꯅꯆꯥꯅ ꯇꯧꯕ ꯑꯁꯣꯏꯕꯗꯣ ꯁꯦꯝꯗꯣꯛꯅꯕ ꯋꯥ ꯍꯥꯏꯕꯤꯌꯨ ꯑꯇꯣꯝꯕꯤꯕꯨ ꯅꯪ ꯏꯃꯥꯅ ꯀꯥ ꯍꯦꯟꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯕꯒꯤꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯌꯥꯗꯕ ꯃꯑꯣꯡꯗꯣ ꯑꯩꯅ ꯄꯥꯝꯗꯕꯒꯤ ꯈꯔ ꯁꯦꯝꯗꯣꯛꯀꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯑꯣꯏꯅ ꯊꯕꯛ ꯌꯥꯎꯗꯕꯅꯤ ꯏꯃꯥꯅ ꯑꯍꯜ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯆꯥ ꯑꯩꯈꯣꯏꯗ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯒꯤ ꯃꯍꯨꯠ ꯏꯆꯤꯜ ꯏꯅꯥꯎ ꯇꯣꯈꯥꯏꯅ ꯇꯥꯅꯕ ꯁꯤꯟꯕ ꯃꯑꯣꯡꯗꯨꯁꯨ ꯇꯧꯕꯤꯒꯅꯨ ꯏꯃꯥꯅ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯗ꯭ꯔꯕꯁꯨ ꯑꯩ ꯑꯍꯜ ꯑꯃꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯒꯅꯤ ꯍꯥꯏꯕ ꯈꯪꯏ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯇꯧꯕꯗ ꯇꯨꯡꯗ ꯀꯥꯟꯅꯕ ꯑꯣꯏꯖꯕ ꯀꯌꯥ ꯐꯪꯂꯛꯀꯅꯤ ꯍꯧꯖꯤꯛ ꯏꯃꯥꯅ ꯑꯇꯣꯝꯕꯤꯁꯦ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯇꯧꯍꯟꯗ ꯊꯝꯂꯕꯗꯤ ꯍꯌꯦꯡꯋꯥꯏ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯒ ꯀꯃꯥꯏꯅ ꯂꯩꯔꯨꯅꯤ ꯃꯧ ꯑꯃ ꯑꯣꯏꯕ ꯃꯇꯝꯗꯗꯤ ꯊꯕꯛ ꯍꯩꯇꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯂꯒ ꯂꯩꯕꯁꯨ ꯌꯥꯔꯛꯂꯣꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯀꯥꯏꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯃꯁꯥꯅ ꯇꯥꯕꯅꯤ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥꯗꯨꯅ ꯐꯥꯎꯕ ꯈꯥꯏꯅꯔꯁꯤ ꯍꯥꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕ ꯃꯆꯥ ꯑꯃꯅ ꯐꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃꯅꯤ ꯃꯆꯥꯗꯨꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯕ ꯉꯝꯗꯕ ꯃꯄꯥ ꯃꯃꯥꯗꯨꯗꯤ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯍꯟꯗꯛꯃꯨꯛꯇꯤ ꯃꯃꯥꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯈ꯭ꯔꯦ ꯃꯂꯥꯅ ꯍꯥꯏꯔꯤꯕꯗꯨ ꯑꯆꯨꯝꯕ ꯋꯥꯐꯝ ꯀꯌꯥ ꯌꯥꯎꯕꯅꯤꯅ ꯃꯆꯥꯗ ꯂꯥꯛꯊꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤꯕꯨ ꯁꯤꯈꯤꯕꯅ ꯍꯦꯟꯅ ꯐꯩ ꯍꯥꯏꯕ ꯅꯪꯕꯨ ꯆꯥꯎꯅꯕ ꯌꯣꯛ ꯊꯥꯛꯄꯤꯔꯛꯂꯤꯕ ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯜꯂꯤꯕ ꯑꯣꯏꯔꯦ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯍꯥ ꯑꯩꯅ ꯏꯆꯥꯁꯤꯕꯨ ꯍꯥꯏꯗꯅ ꯀꯔꯥꯏꯗ ꯀꯔꯤ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯗꯅ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯇꯧꯔꯒ ꯅꯪꯕꯨ ꯌꯣꯛꯂꯛꯄꯒꯤ ꯃꯍꯩꯔꯣ ꯅꯪꯅ ꯉꯁꯤ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯇꯥꯅꯕꯒꯤꯔꯣ ꯑꯩꯅ ꯅꯪꯕꯨ ꯑꯁꯤ ꯌꯧꯅ ꯍꯣꯠꯅꯔꯛꯂꯤꯕꯁꯦ ꯐꯩ ꯃꯄꯥ ꯃꯃꯥꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯗꯕ ꯅꯪꯗꯤꯅꯦ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏꯌꯦ ꯅꯪꯒꯤ ꯂꯝꯆꯠꯇꯨꯒꯤ ꯃꯇꯥꯡꯗ ꯈꯔ ꯁꯦꯝꯗꯣꯛꯅꯕ ꯍꯥꯏꯔꯨꯕꯒꯤꯅꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯠꯇꯦ ꯏꯃꯥꯅ ꯈꯜꯂꯤ ꯋꯥꯈꯜꯗꯣ ꯑꯣꯟꯅꯔꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯗꯣ ꯈꯟꯈꯤꯕ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯋꯥꯗꯣ ꯍꯥꯏꯕ ꯂꯣꯏꯕ ꯅꯪꯗ꯭ꯔꯤ ꯃꯃꯥꯅ ꯃꯔꯛ ꯐꯠ ꯊꯠꯂꯤ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯛ ꯑꯩ ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯈꯜꯂꯝꯕ ꯊꯝꯂꯝꯕ ꯑꯁꯥ ꯄꯨꯝꯕ ꯉꯁꯤꯗꯤ ꯀꯥꯏꯔꯦ ꯃꯁꯤꯗꯒꯤꯗꯤ ꯅꯪꯒꯤꯅ ꯍꯥꯏꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃ ꯊꯣꯛꯄꯗ
ꯑꯩꯅ ꯌꯥꯎꯒꯗꯕ ꯅꯠꯇꯦ ꯑꯗꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯅꯪꯗꯤ ꯅꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯔꯒ ꯍꯤꯡꯖꯧ ꯉꯁꯤꯗꯒꯤ ꯅꯪ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯔꯛꯄ ꯌꯥꯔꯣꯏ ꯅꯪꯒꯤꯅꯤ ꯍꯥꯏꯕꯗ ꯑꯩꯅ ꯀꯔꯤꯁꯨ ꯋꯥꯈꯜ ꯈꯟꯗꯧꯕ ꯅꯠꯇꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯅꯠꯇ꯭ꯔꯕꯅꯤ ꯌꯨꯝꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯒꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯅꯪꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯌꯨꯝꯁꯤ ꯊꯥꯗꯣꯛꯂꯒ ꯅꯪꯅ ꯆꯠꯅꯤꯡꯕ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯕ ꯌꯥꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯗꯨ ꯏꯃꯨꯡꯗ ꯁꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯂꯥꯗꯨ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯦ ꯊꯦꯝꯕꯤꯗꯤ ꯃꯃꯥꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯔꯝꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ ꯃꯆꯦꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯁꯤ ꯊꯣꯛꯅꯕ ꯏꯆꯦꯅ ꯁꯤꯟꯖꯕ ꯅꯠꯇ꯭ꯔꯣ ꯉꯁꯥꯏꯅ ꯑꯩꯅ ꯍꯥꯏꯕꯗ ꯌꯥꯔꯝꯂꯕꯗꯤ ꯀꯌꯥꯝ ꯐꯅꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤ ꯗꯁꯥꯅꯤ ꯏꯆꯦꯅ ꯉꯁꯤ ꯐꯪꯂꯤꯕꯁꯦ ꯑꯩꯗꯤ ꯃꯁꯤꯒꯨꯝꯕꯁꯦ ꯀꯌꯥ ꯄꯥꯝꯗꯕꯅꯤ ꯏꯆꯦꯅ ꯅꯁꯥꯅ ꯊꯥꯛꯆꯕ ꯂꯥꯡꯗ ꯊꯨꯖꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯃꯂꯥꯗꯨ ꯀꯞꯅ ꯀꯞꯅ ꯌꯥꯝ ꯄꯦꯟꯗꯅ ꯃꯅꯥꯎꯅꯨꯄꯤꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯅꯨꯄꯤꯅꯤꯀꯣ ꯑꯗꯨꯛ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯆꯩꯔꯤꯕ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯔꯝ ꯈꯪꯕ ꯑꯣꯏꯌꯨꯀꯣ ꯑꯩꯅ ꯉꯁꯤ ꯀꯞꯂꯤꯕꯁꯦ ꯅꯪꯒꯤ ꯃꯔꯝꯒꯤꯅꯤꯀꯣ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯋꯥꯕ ꯏꯀꯥꯏꯕ ꯀꯌꯥ ꯐꯪꯕ ꯑꯣꯏ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯔꯣꯏꯗꯕ ꯄꯨꯛꯅꯤꯡꯒꯤ ꯋꯥ ꯈꯪꯕꯤꯔꯣꯏꯗꯕ ꯃꯐꯝꯁꯤꯗꯗꯤ ꯑꯩ ꯃꯤꯀꯨꯞ ꯑꯃ ꯐꯥꯅ ꯂꯩꯔꯣꯏ ꯉꯁꯤ ꯑꯩꯅ ꯊꯥꯡꯗꯣꯛꯀꯗꯧꯔꯤꯕ ꯈꯣꯡꯐꯝꯁꯤꯗ ꯑꯔꯣꯏꯕꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯒꯤ ꯁꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯎꯠꯂꯨ ꯃꯤꯒꯤ ꯄꯨꯛꯆꯦꯜ ꯅꯠꯇꯕ ꯅꯈꯣꯏꯒ ꯂꯩꯃꯤꯟꯅꯒꯗꯕꯒꯤ ꯁꯔꯨꯛ ꯏꯊꯟꯇ ꯁꯥ ꯀꯩꯅ ꯄꯤꯛ ꯊꯜꯂꯕ ꯎꯃꯪꯗ ꯑꯣꯏꯔꯕꯁꯨ ꯂꯩꯔꯨꯒꯦ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯍꯦꯛ ꯏꯔꯦꯝ ꯈꯛꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯕꯨ ꯅꯆꯦꯃꯛꯅꯤ ꯈꯟꯕ ꯉꯝꯂꯝꯗ꯭ꯔꯦ ꯑꯩꯅ ꯅꯪꯕꯨ ꯐꯍꯟꯅꯤꯡꯕꯒꯤ ꯑꯗꯨꯝ ꯉꯥꯡꯖꯩꯕꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯩꯅ ꯉꯥꯡꯂꯤꯕ ꯆꯩꯔꯤꯕ ꯃꯌꯥꯝꯗꯣ ꯐꯠꯇꯅ ꯂꯧꯔꯝꯃꯤ ꯏꯆꯦ ꯀꯩꯁꯨ ꯁꯥꯎꯔꯣꯏ ꯑꯗꯨꯕꯨ ꯅꯪ ꯅꯣꯡꯃꯗꯤ ꯏꯆꯦꯅ ꯅꯪꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯩ ꯍꯥꯏꯕꯗꯨ ꯈꯪꯕ ꯑꯣꯏ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯔꯥꯜꯒꯨꯝꯕ ꯏꯆꯦꯅ ꯉꯥꯡꯕꯤꯔꯕꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯂꯥꯗꯨ ꯍꯧꯒꯠꯇꯨꯅ ꯀꯣꯟꯊꯣꯡ ꯇꯝꯅ ꯊꯣꯛꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯤꯕ ꯃꯆꯦꯕꯨ ꯌꯦꯡꯂꯒ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯑꯩꯒꯤ ꯐꯅꯕ ꯉꯥꯡꯕꯅꯤ ꯀꯥꯏꯅ ꯃꯆꯤꯟꯁꯦ ꯀꯌꯥꯝ ꯊꯤꯔꯤꯕꯅꯣ ꯌꯦꯡꯉꯣ ꯃꯇꯟ ꯇꯟꯕꯒꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯒꯤꯅꯤꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯐꯔꯦ ꯀꯩꯅꯣ ꯆꯠꯈ꯭ꯔꯕꯅꯤꯅ ꯏꯃꯥꯒ ꯑꯩꯒ ꯈꯛ ꯉꯥꯏꯔꯦ ꯄꯥꯕ ꯐꯪꯉꯤ ꯃꯥꯅ ꯊꯣꯛꯄ ꯇꯧꯔꯒ ꯂꯩꯕꯅꯤ ꯑꯩꯁꯨ ꯉꯁꯤꯗꯩꯗꯤ ꯅꯪꯒ ꯈꯠꯅꯔꯣꯏꯗꯅ ꯅꯪ ꯑꯃ ꯂꯩꯇꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗꯤ ꯃꯥꯡꯖꯕ ꯀꯩꯁꯨ ꯂꯩꯇꯦ ꯀꯦꯠꯂꯦ ꯅꯪ ꯂꯩꯇꯕꯗ ꯑꯩꯅ ꯀꯩꯁꯨ ꯋꯥꯕꯤꯗꯧꯕ ꯅꯠꯇꯦ ꯁꯣꯝꯗꯅ ꯃꯂꯥꯗꯣ ꯂꯝꯕꯤ ꯆꯠꯅ ꯆꯠꯅ ꯀꯞꯂꯤ ꯉꯁꯤꯗꯤ ꯃꯥ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯤ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗꯕ ꯃꯑꯣꯡꯁꯤꯗ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯆꯥꯛꯂꯤ ꯃꯥꯅ ꯑꯗꯨꯝꯅ ꯆꯠꯂꯤꯉꯩ ꯃꯥꯒ ꯈꯪꯅꯖꯕ ꯄꯥꯔꯤꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯃꯂꯥ ꯅꯪꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯄꯥꯔꯤ ꯑꯣꯏꯔꯝꯕꯗꯨꯗ ꯃꯂꯥꯗꯨ ꯑꯗꯨꯃꯛ ꯍꯦꯟꯅ ꯀꯞꯈ꯭ꯔꯦ ꯄꯥꯔꯤꯗꯤ ꯃꯔꯤ ꯃꯈꯣꯡ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯣꯏꯕꯅꯤꯅ ꯃꯂꯥꯒꯤ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯕꯗ ꯍꯔꯥꯎ ꯍꯔꯥꯎꯇ ꯋꯥꯔꯤ ꯁꯥꯖꯕꯅꯤ ꯃꯂꯥ ꯅꯪꯕꯨ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯕꯅꯤꯗ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯋꯥ ꯑꯃꯁꯨ ꯈꯨꯝꯗꯦ ꯅꯪ ꯑꯃ ꯑꯉꯥꯡ ꯃꯆꯥ ꯑꯣꯟꯊꯣꯛꯅ ꯃꯥꯟꯈ꯭ꯔꯦꯗ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨꯅꯦ ꯑꯗꯨꯒ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯈꯟꯅꯁꯦꯕ ꯍꯟꯗꯛꯃꯨꯛꯇꯤ ꯃꯂꯥꯗꯨ ꯄꯥꯔꯤꯗ ꯌꯦꯡꯂꯛꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ ꯊꯥ ꯄꯥꯔꯤ ꯑꯩ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯐꯝ ꯀꯗꯥꯏꯗ ꯆꯪꯖꯐꯝ ꯂꯧꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯄꯦꯟꯗ꯭ꯔꯦ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈ꯭ꯔꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯄꯤꯔꯤꯕ ꯏꯃꯥꯅ ꯐꯥꯎꯕ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯝꯗ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯈꯨꯠ ꯈꯟꯗꯨꯅ ꯀꯞꯈ꯭ꯔꯦ ꯃꯂꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯤ ꯇꯥꯔꯒ ꯄꯥꯔꯤꯗꯨ ꯉꯛꯅ ꯃꯂꯥꯗ ꯌꯦꯡꯉꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯋꯥꯁꯤꯕꯣ ꯑꯩ ꯑꯝꯇ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯀꯔꯤꯅꯣ ꯏꯃꯥꯅ ꯀꯔꯤ ꯍꯥꯏꯕꯒꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯁꯤꯕꯣ ꯄꯥꯔꯤꯅ ꯍꯪꯃꯟꯕꯗꯒꯤ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯄꯥꯔꯤꯗ ꯂꯣꯏꯅ ꯇꯝꯂꯔꯦ ꯄꯥꯔꯤꯁꯨ ꯍꯧꯖꯤꯛꯇꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯗ ꯃꯂꯥꯒꯤ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯇꯣꯛꯂꯣ ꯌꯥꯔꯤꯁꯦ ꯑꯗꯨꯗ ꯀꯥ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ ꯅꯪꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯗꯣꯏꯅꯣ ꯑꯩ ꯑꯃ ꯂꯩꯔꯤꯉꯩ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯗꯣꯏꯅꯣ ꯂꯥꯎ ꯑꯩꯈꯣꯏꯗ ꯆꯠꯁꯤ ꯅꯪꯕꯨ ꯉꯁꯤꯃꯛ ꯏꯃꯥ ꯄꯥꯕꯒꯤ ꯃꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯝ ꯂꯩꯊꯣꯛꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯂꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯤꯡꯉꯤ ꯇꯥ ꯄꯥꯔꯤꯅ ꯍꯥꯏꯔꯤꯕꯗꯣ ꯆꯠꯅꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ ꯑꯩꯕꯨ ꯑꯍꯜꯁꯤꯡꯅ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯗꯦ ꯍꯥꯏꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯑꯩ ꯑꯁꯨꯝ ꯆꯠꯈꯤꯒꯦ ꯈꯣꯡꯁꯤꯗ ꯄꯨꯕ ꯃꯥꯏꯀꯩ ꯇꯝꯅ ꯑꯗꯨꯝ ꯆꯠꯈꯤꯒꯦ ꯈꯣꯡꯁꯤꯗ ꯆꯠ ꯋꯥꯔꯦ ꯍꯥꯏꯕ ꯀꯥꯟ ꯃꯐꯝꯗꯨꯗ
ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯨꯒꯦ꯫ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯐꯠꯇ ꯋꯥꯈꯜꯗꯣ ꯈꯟꯒꯗꯕꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯟꯅꯨ꯫ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯗꯤ ꯃꯆꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯇꯦ꯫ ꯑꯩꯅ ꯄꯥꯝꯖꯅ ꯄꯨꯔꯛꯄ ꯃꯃꯧꯗ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯅꯪ ꯑꯩꯕꯨ ꯊꯥꯖꯧ꯫ ꯑꯩꯅ ꯅꯪꯒꯤ ꯊꯥꯖꯕ ꯀꯩꯗꯧꯅꯨꯡꯗ ꯃꯥꯡꯍꯜꯂꯣꯏ꯫ ꯑꯁꯨꯝꯅ ꯃꯥꯂꯥꯕꯨ ꯄꯥꯔꯤꯅ ꯃꯥꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯦ꯫ ꯄꯥꯔꯤꯅ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯂꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯂꯥꯕꯨ ꯂꯥꯛꯄꯗ ꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯗꯣ ꯄꯥꯔꯤ ꯅꯨꯄꯤ ꯆꯦꯜꯂꯤ ꯄꯥꯎ ꯇꯥꯕꯗ ꯃꯧ ꯌꯦꯡꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯍꯩꯃꯥ, ꯏꯆꯦ ꯇꯣꯝꯕꯤ, ꯅꯃꯧꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ꯫ ꯑꯩꯈꯣꯏ ꯄꯥꯔꯤꯁꯦ ꯅꯨꯄꯤ ꯈꯟꯕꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯦꯗ꯫ ꯇꯣꯝꯕꯤꯁꯨ ꯅꯣꯛꯂꯒ, ꯍꯣ ꯐꯖꯕꯅꯦ, ꯑꯗꯨꯕꯨꯗꯤ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯕꯒꯤꯔ ꯈꯪꯗꯦ, ꯑꯩꯗꯤ ꯏꯃꯧꯁꯤ ꯎꯕꯗꯅꯦ ꯄꯪꯅꯨꯡꯗ ꯅꯨꯡꯁꯤꯈ꯭ꯔꯦ ꯂꯥꯏꯃ꯫ ꯑꯃꯅ ꯅꯣꯛꯂꯒ, ꯏꯆꯦ ꯇꯣꯝꯕꯤꯁꯦ ꯃꯃꯧ ꯂꯥꯛꯄꯗꯒꯤ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦꯀꯣ꯫ ꯈꯔ ꯂꯩꯔꯕꯗꯤ ꯑꯩꯈꯣꯏ ꯐꯥꯎꯕ ꯀꯥꯎꯔꯛꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯦ꯫ ꯅꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯂꯥꯛꯄꯁꯤꯗ ꯑꯃꯨꯛ ꯄꯣꯛꯊꯣꯛ ꯆꯥꯎꯊꯣꯛꯈꯤꯅꯤꯀꯣ꯫ ꯍꯦꯔꯥ, ꯅꯣꯏꯁꯨ ꯑꯗꯨ ꯐꯥꯎꯗꯤ ꯇꯧꯔꯣꯏꯗ꯫ ꯏꯃꯧ ꯂꯥꯛꯄꯒꯤ ꯑꯗꯨꯛ ꯍꯔꯥꯎꯕꯅꯤ꯫ ꯅꯣꯏꯁꯨ ꯀꯩꯗꯧꯕꯒꯤ ꯀꯥꯎꯗꯣꯏꯅꯣ? ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅꯤ, ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯔꯒ ꯂꯩꯔꯛꯂꯕꯅꯤ, ꯀꯥꯎꯔꯣꯏ ꯀꯥꯎꯔꯣꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯤ ꯃꯌꯥꯝꯗꯨꯁꯨ ꯍꯟꯈ꯭ꯔꯦ꯫ ꯄꯥꯔꯤꯅ ꯃꯥꯂꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯄꯨꯝꯕ ꯃꯄꯥ ꯃꯃꯥꯗ ꯂꯣꯏꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯦ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯁꯤ ꯑꯩꯈꯣꯏꯔꯣꯝꯗ ꯑꯣꯏꯅ ꯍꯣꯡꯂꯁꯤ꯫ ꯀꯔꯤꯁꯨ ꯋꯥꯠꯄ ꯌꯥꯕ ꯅꯠꯇꯦ꯫ ꯏꯃꯧꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯑꯩ ꯍꯌꯦꯡ ꯏꯇꯥꯎꯒꯤꯗ ꯆꯠꯂꯒ ꯋꯥꯐꯝꯁꯦ ꯈꯟꯅꯔꯨꯔꯒꯦ꯫ ꯃꯥꯒꯤꯗ ꯅꯨꯄꯤ ꯃꯌꯨꯝ ꯁꯥꯔꯒ ꯍꯦꯛ ꯍꯣꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏꯗ, ꯃꯣꯏ ꯄꯥꯕꯅ ꯍꯥꯏꯔꯤꯕꯗꯨꯅ ꯍꯦꯟꯅ ꯐꯩ꯫ ꯏꯃꯧꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯂꯩꯔꯤꯕꯁꯤꯕꯣ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯍꯜꯂꯣꯏ꯫ ꯏꯆꯥ ꯅꯤꯉꯣꯜꯗꯧꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯏꯆꯥ ꯃꯊꯟꯇꯅꯤ, ꯑꯗꯨꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯄ ꯌꯥꯗꯦ꯫ ꯗꯨꯝ ꯗꯥꯝ ꯇꯧꯗꯨꯅ ꯍꯣꯡꯒꯗꯧꯕꯅꯤ꯫ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯃꯌꯥꯝꯁꯦ ꯏꯆꯥ ꯏꯃꯧꯒꯤ ꯉꯥꯛꯇ ꯑꯣꯏꯒꯗꯧꯕꯅꯤ꯫ ꯑꯇꯩ ꯈꯪꯗꯦ, ꯑꯩꯗꯤ ꯏꯃꯧ ꯂꯥꯛꯄꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ꯫ ꯁꯤꯗꯩꯗꯤ ꯏꯃꯧꯒ ꯄꯨꯟꯅ ꯀꯣꯏꯕꯗꯨꯝ ꯆꯠꯀꯦ꯫ ꯃꯤꯃꯥꯡꯗ ꯏꯃꯧ ꯃꯁꯛ ꯐꯖꯕꯤꯁꯦ ꯄꯨꯊꯣꯛꯂꯒ ꯂꯦꯟꯅꯒꯦ꯫ ꯇꯧ ꯇꯧ, ꯅꯪꯅ ꯄꯥꯝꯖꯕꯗꯨꯃꯛ ꯑꯩꯈꯣꯏꯗꯤ ꯀꯩꯁꯨ ꯍꯥꯏꯖꯔꯣꯏ꯫ ꯌꯦꯡꯉꯣꯏ, ꯃꯇꯝꯁꯤꯁꯨ ꯐꯅ ꯊꯦꯡꯂꯦ, ꯇꯨꯝꯅ ꯍꯤꯞꯅꯕ ꯇꯧꯔꯁꯤ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯅꯪꯁꯨ ꯀꯥꯗ ꯆꯪꯖꯔꯣ꯫ ꯏꯃꯧꯗ ꯋꯥꯔꯤ ꯐꯖꯅ ꯍꯥꯏ, ꯑꯃꯨꯛ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯄꯥꯔꯤꯁꯨ ꯍꯧꯒꯠꯇꯨꯅ ꯈꯨꯝꯃꯤ, ꯍꯣꯏ ꯄꯥꯄ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯪꯂꯒꯦ꯫ ꯆꯪꯉꯨ ꯆꯪꯉꯨ꯫ ꯃꯄꯥ ꯃꯃꯥ ꯑꯅꯤꯗꯨꯁꯨ ꯂꯩꯍꯧꯔꯦ꯫ ꯄꯥꯔꯤ ꯃꯥꯒꯤ ꯀꯥ ꯍꯦꯛ ꯌꯧꯕꯒ ꯃꯂꯥꯗ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨ ꯐꯖꯅ ꯍꯥꯏꯔꯦ꯫ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯈ꯭ꯔꯦꯗ ꯉꯁꯤ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯑꯩꯕꯨ ꯇꯧ ꯉꯝꯕꯤꯅꯤ ꯁꯣꯏꯗꯅ ꯈꯜꯂꯝꯕ ꯁꯣꯏꯗ꯭ꯔꯦ꯫ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯂꯝꯁꯤꯜꯂꯛꯂꯤꯕ ꯋꯥꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯨꯅ? ꯌꯥꯔꯤꯁꯦ, ꯇꯨꯝꯅ ꯍꯤꯞꯅꯕ ꯇꯧꯔꯁꯤ꯫ ꯄꯥꯕꯁꯨ ꯍꯌꯦꯡ ꯋꯥ ꯇꯥꯅꯕ ꯆꯠꯀꯅꯤ ꯍꯥꯏꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯦ ꯇꯞꯇꯧ ꯃꯥꯟꯗ꯭ꯔꯦ, ꯑꯊꯨꯕꯤꯗ ꯍꯣꯡꯗꯧ ꯃꯥꯜꯂꯦ꯫ ꯁꯤꯅꯗꯤ ꯌꯥꯝꯅ ꯐꯩ꯫ ꯑꯁꯨꯝꯅ ꯄꯥꯔꯤꯒꯤ ꯃꯄꯥ ꯃꯃꯥꯅ ꯁꯤꯟꯗꯨꯅ ꯃꯆꯥ ꯃꯃꯧ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯨ ꯑꯊꯨꯕꯤꯗ ꯁꯤꯟꯗꯨꯅ ꯌꯥꯝꯅ ꯆꯥꯎꯅ ꯙꯨꯝꯙꯥꯝ ꯇꯧꯗꯨꯅ ꯍꯣꯡꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯊꯦꯝꯕꯤꯗꯨ ꯃꯃꯥꯗ ꯍꯨ ꯀꯥꯝꯂꯤ꯫ ꯏꯃꯥ, ꯅꯪꯁꯨ ꯑꯃꯨꯛꯇ ꯈꯜꯂꯒ ꯌꯦꯡꯉꯨ꯫ ꯏꯆꯦꯅ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏꯕꯨ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ? ꯂꯨꯍꯣꯡꯕꯁꯨ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇꯦ꯫ ꯑꯁꯤꯁꯨ ꯇꯣꯛꯈ꯭ꯔꯣ, ꯌꯥꯔꯦ꯫ ꯆꯦꯜꯂꯕꯗꯤ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯂꯥꯛꯇꯧꯕ ꯅꯠꯇ꯭ꯔꯣ? ꯃꯣꯏ ꯏꯃꯨꯡꯗ ꯐꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯁꯨ ꯈꯣꯡꯒꯨꯟ ꯇꯥꯕ ꯏꯃꯨꯡꯗꯤ ꯑꯣꯏꯔꯝꯃꯣꯏ꯫ ꯃꯣꯏꯕꯨ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯅ ꯐꯒꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯒ ꯏꯆꯦꯅ ꯂꯩꯔꯤꯕ ꯏꯃꯨꯡꯗꯣ ꯂꯟ ꯊꯨꯝꯁꯨ ꯌꯥꯝꯅ ꯂꯩ ꯍꯥꯏꯅꯩ꯫ ꯃꯀꯨꯕꯣꯛꯇꯣ ꯃꯔꯜꯅ ꯆꯤꯡꯃꯨꯛ ꯉꯥꯡ ꯂꯩꯕ ꯑꯍꯜ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯑꯣꯠꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯈꯜꯂꯨꯔꯒ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯑꯗꯨꯅ ꯃꯀꯨꯕꯣꯛꯇꯣ ꯐꯥꯔꯒ ꯂꯩꯁꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯆꯦꯗꯣ ꯑꯩꯅꯕꯨ ꯑꯣꯠꯄ ꯌꯥꯔꯦꯗꯅ꯫ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯏꯃꯥꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯅꯣꯡꯃꯇ ꯑꯣꯏꯔꯕꯁꯨ ꯏꯆꯦꯕꯨ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯒꯅꯤ꯫ ꯃꯁꯤ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ꯫ ꯃꯁꯥꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯐꯠꯇꯦ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯍꯦꯟꯅ ꯑꯗꯨꯝ ꯏꯅꯣꯠ ꯄꯤꯔꯝꯃꯤ꯫ ꯌꯥꯏ, ꯏꯆꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯄꯥꯡꯊꯣꯛꯎ꯫ ꯃꯗꯨꯗ ꯏꯃꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯉꯁꯤꯁꯦ ꯑꯁꯦꯡꯕꯒꯤꯗꯤ ꯑꯩꯅ ꯄꯣꯛꯄ ꯅꯠꯇꯦꯅꯦ꯫ ꯎꯄꯥꯏ ꯂꯩꯃꯟꯗꯕꯗꯒꯤ ꯌꯨꯝꯁꯤꯗ ꯏꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕꯅꯤ꯫ ꯅꯃꯥꯕꯣꯛꯀꯤ ꯃꯆꯥꯅꯤ꯫ ꯅꯃꯥꯕꯣꯛꯅ ꯁꯤꯔꯝꯗꯥꯏꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯟꯅꯔꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯅ ꯃꯃꯧꯕꯨ ꯌꯥꯝ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯒꯤ ꯅꯨꯡꯁꯤꯕ ꯃꯑꯣꯡ ꯃꯇꯧꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅꯁꯨ ꯌꯥꯝꯅ ꯀꯜꯂꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯈꯝꯕꯗꯨ ꯃꯇꯥꯎꯒꯤꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯅꯤ꯫ ꯊꯦꯝꯕꯤꯅ ꯂꯝꯕꯤ ꯊꯥꯗꯨꯅ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯕꯦꯝꯃ, ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ? ꯂꯝꯕꯤ ꯃꯌꯥꯏꯁꯤꯗ ꯂꯦꯞꯁꯤꯜꯂꯒ ꯃꯤꯅ ꯆꯠꯄ ꯊꯤꯡꯂꯤꯕꯁꯤꯕꯣ? ꯑꯦꯍꯜ, ꯅꯪ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯑꯩꯕꯨ ꯂꯧꯁꯤꯟꯗ꯭ꯔꯕꯗꯤ ꯅꯊꯣꯏ ꯃꯆꯥꯗꯣ ꯂꯩꯔꯝꯂꯤꯅ ꯀꯥꯔꯤꯈꯛ꯫ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯉꯥꯡꯂꯤꯕ ꯊꯦꯝꯕꯤꯒꯤ ꯃꯑꯣꯡꯗꯨꯗ ꯈꯝꯕꯁꯨ ꯁꯥꯎꯅ ꯈꯨꯝꯃꯤ꯫ ꯀꯔꯤ, ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯅꯁꯨ ꯅꯄꯥꯒꯨꯝꯕ ꯑꯩꯉꯣꯟꯗ
ꯑꯗꯨꯛ ꯍꯪꯒꯣꯏꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯋꯥꯗꯨꯕꯨ ꯍꯥꯏꯅꯤꯅ ꯍꯥꯏꯔꯤꯕ ꯅꯪ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯅꯪ ꯄꯣꯛꯄ ꯅꯄꯥ ꯅꯃꯥꯗꯨꯁꯨ ꯀꯩꯁꯨ ꯖꯨꯒꯣꯠ ꯋꯥꯌꯣꯡ ꯆꯥꯔꯝꯃꯣꯏ ꯋꯥꯍꯩꯁꯤ ꯂꯣꯏꯁꯤꯟꯕ ꯅꯪꯗ꯭ꯔꯦ ꯊꯦꯝꯕꯤꯅ ꯅꯦꯛꯇꯨꯅ ꯄꯨꯔꯛꯄ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯈꯝꯕꯒꯤ ꯂꯨꯈꯝꯗ ꯋꯥꯈꯣꯛ ꯑꯃꯅ ꯊꯣꯝꯃꯤ ꯈꯝꯕꯁꯨ ꯋꯥꯈꯜ ꯃꯥꯡꯅ ꯍꯥꯏꯊꯔꯛꯂꯦ ꯅꯨꯄꯥꯁꯤꯡꯗꯨꯅ ꯈꯝꯕꯕꯨ ꯄꯥꯝꯕꯩ ꯊꯥꯡꯕꯩ ꯇꯧꯔꯒ ꯄꯨꯈ꯭ꯔꯦ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯨꯃꯤꯗꯥꯡ ꯌꯧꯔ ꯐꯥꯎꯕ ꯈꯝꯕꯅ ꯍꯜꯂꯛꯇꯕꯗꯨꯗ ꯇꯣꯝꯕꯤꯗꯨ ꯏꯁꯧ ꯂꯥꯡꯂꯝꯃꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯆꯠꯈꯤꯕꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯀꯅꯤ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯃꯥꯅ ꯑꯗꯨꯝꯅ ꯉꯥꯡꯂꯤꯉꯩꯗ ꯅꯨꯄꯥ ꯑꯃ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯏꯅꯦ ꯃꯥꯃꯗꯣ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯈꯔꯒꯅ ꯐꯥꯔꯒ ꯄꯨꯈ꯭ꯔꯦ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ ꯀꯔꯤꯒꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯄꯨꯔꯤꯕꯅꯣ ꯍꯥꯏꯕ ꯑꯇꯩꯗꯤ ꯈꯪꯗꯦ ꯃꯣꯏꯅ ꯅꯨꯄꯤꯗꯨꯗ ꯏꯆꯦ ꯊꯦꯝꯕꯤ ꯍꯥꯏꯅ ꯀꯧꯅꯕꯗꯣ ꯑꯗꯨꯗꯤ ꯇꯥꯍꯧꯏ ꯃꯥꯃꯗꯣ ꯅꯨꯄꯤꯗꯨꯅ ꯐꯥꯔꯒ ꯆꯦꯜꯂꯤꯅꯦꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯅꯈꯤ ꯀꯔꯤ ꯍꯥꯏꯕ ꯆꯦꯟꯕ ꯍꯥꯏꯕ ꯍꯣꯏꯅꯦ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕ ꯋꯥꯗꯨ ꯃꯄꯥꯜ ꯊꯣꯛꯂꯛꯄꯤ ꯃꯂꯥꯅ ꯊꯣꯡꯖꯤꯜꯗꯒꯤ ꯂꯣꯏꯅ ꯇꯥꯔꯝꯃꯤ ꯀꯔꯤ ꯍꯥꯏꯕ ꯊꯦꯝꯕꯤ ꯍꯥꯏꯕ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯃꯣꯏ ꯑꯇꯣꯝꯕꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯃꯛꯅ ꯏꯀꯨꯕꯣꯛ ꯐꯥꯔꯒ ꯆꯦꯟꯈ꯭ꯔꯕꯀꯣ ꯐꯩ ꯑꯉꯥꯡ ꯅꯪꯅ ꯈꯟꯖꯔꯤꯕ ꯋꯥꯈꯜꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯊꯨꯒꯥꯏꯕ ꯇꯥꯔꯦ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯉꯝꯗ꯭ꯔꯒ ꯅꯪꯅ ꯏꯀꯨꯕꯣꯛꯇ ꯂꯝꯂꯩ ꯂꯩꯁꯤꯟꯅꯕ ꯍꯣꯠꯅꯕꯁꯨ ꯁꯥꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯕ ꯃꯂꯥꯅ ꯈꯣꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯦ ꯊꯦꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯁꯨ ꯃꯪꯒꯣꯜꯗ ꯅꯣꯛ ꯅꯣꯛꯇꯅ ꯋꯥꯔꯤ ꯁꯥꯔꯒ ꯂꯩꯔꯝꯕꯅꯤ ꯃꯤꯌꯥꯝ ꯑꯃꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝ ꯇꯝꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯨꯗ ꯏꯉꯛ ꯉꯛꯈ꯭ꯔꯦ ꯑꯇꯣꯝꯕꯤ ꯏꯀꯨꯕꯣꯛ ꯌꯥꯝ ꯊꯨꯅ ꯄꯨꯊꯣꯔꯛꯎ ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯉꯩ ꯌꯥꯍꯧ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯧꯖꯤꯛꯇ ꯂꯥꯛꯂꯒ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯃꯌꯥꯝ ꯍꯥꯏꯔꯤꯕꯁꯤꯕꯣ ꯈꯪꯁꯤꯟꯅꯗꯕ ꯁꯥꯕꯗ ꯀꯔꯤꯝ ꯀꯥꯟꯅꯔꯣꯏ ꯑꯩꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯐꯖꯅ ꯂꯦꯝꯅ ꯄꯨꯊꯣꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯦꯞꯈ꯭ꯔꯦ ꯅꯠꯇ꯭ꯔꯕꯗꯤ ꯀꯩꯗꯧꯗꯣꯏꯕ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯃꯗꯨꯗ ꯑꯩꯅ ꯀꯤꯕꯤꯒꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯅꯨꯄꯥ ꯈꯔ ꯏꯃꯨꯡꯗ ꯍꯨꯞꯆꯤꯟꯈ꯭ꯔꯦ ꯈꯪꯍꯧꯗꯕ ꯃꯇꯧꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯗꯤ ꯏꯄꯥ ꯄꯥꯈꯠꯈ꯭ꯔꯦ ꯅꯨꯄꯥ ꯑꯅꯤ ꯑꯍꯨꯝꯅ ꯈꯝꯕꯕꯨ ꯀꯣꯟꯗꯨꯅ ꯄꯨꯊꯣꯔꯛꯂꯦ ꯃꯇꯥꯡꯗꯨꯗ ꯊꯦꯝꯕꯤꯒꯤ ꯃꯄꯥꯁꯨ ꯍꯜꯂꯛꯄꯒ ꯇꯥꯟ ꯆꯞ ꯆꯥꯅꯈ꯭ꯔꯦ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯈꯜꯂꯤ ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯕ ꯉꯝꯗ꯭ꯔꯒ ꯏꯀꯨꯕꯣꯛꯁꯤꯕꯨ ꯐꯥꯔꯒ ꯂꯩꯅꯕ ꯍꯣꯠꯅꯕꯁꯨ ꯁꯥꯏꯅꯦ ꯅꯄꯨꯟꯁꯤꯗ ꯑꯗꯨꯒꯨꯝꯕ ꯐꯠꯇ ꯋꯥꯈꯜꯗꯨꯅ ꯇꯨꯍꯠꯂꯒ ꯋꯥꯅ ꯂꯦꯟꯕ ꯑꯣꯏ ꯅꯪ ꯃꯌꯥꯝ ꯍꯜꯂꯁꯤ ꯃꯂꯥꯅ ꯃꯌꯥꯝꯗꯨꯕꯨ ꯍꯣꯏꯗꯨꯅ ꯄꯨꯈ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯇꯧꯅꯔꯤꯕ ꯃꯌꯥꯝꯗꯨ ꯌꯦꯡꯂꯝꯕ ꯃꯄꯥꯗꯣ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯇꯥꯔꯛꯂꯦ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯤꯒꯕꯨ ꯉꯥꯡꯅꯤ ꯉꯥꯡꯉꯣꯏ ꯈꯪꯗꯕ ꯃꯈꯩ ꯉꯥꯡꯕ ꯍꯧꯔꯛꯂꯦ ꯂꯩꯔꯝꯕ ꯐꯪꯕ ꯄꯣꯠꯁꯨ ꯃꯃꯥ ꯃꯆꯥ ꯇꯝꯅ ꯂꯪꯁꯤꯟꯕꯗ ꯊꯤꯅ ꯁꯣꯛꯄꯁꯨ ꯌꯥꯎꯔꯦ ꯃꯔꯥꯜ ꯂꯩꯔꯨꯕ ꯑꯣꯏꯕꯅꯤꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒ ꯃꯆꯥꯅꯨꯄꯤ ꯊꯦꯝꯕꯤꯒꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯦ ꯂꯩꯀꯥꯏ ꯃꯤꯅꯁꯨ ꯋꯥꯔꯤꯁꯤ ꯈꯪꯕꯗꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯐꯠꯇꯕꯗ ꯇꯧꯔꯨꯕꯒꯤ ꯃꯍꯩꯅ ꯃꯃꯥ ꯃꯆꯥꯗꯨ ꯑꯋꯥꯕꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯂꯥꯟꯖꯗꯕꯤ ꯃꯂꯥꯒꯤ ꯄꯨꯟꯁꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯣꯏꯈꯤ